कना लई हा ꯑꯈꯪꯕ ꯃꯤꯒ ꯂꯩꯕ꯭ꯔꯥ? ꯑꯣ ꯃꯌꯥꯝ ꯀꯥꯏ ꯀꯥꯏꯗ ꯂꯩꯒꯦ ꯊꯣꯛꯂꯛꯎꯅꯦ ꯑꯝꯇꯪ ꯋꯥꯔꯤ ꯁꯨꯅꯁꯤꯅꯦ ꯀꯩꯀꯩ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯩꯖꯥꯠꯅꯣ? ꯀꯅꯥꯝ ꯂꯩꯇ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ? ꯊꯣꯛꯂꯛꯑꯣ ꯊꯣꯛꯂꯛꯑꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯊꯣꯛꯂꯛꯑꯣ? ꯀꯅꯥꯝ ꯊꯣꯛꯂꯛꯇꯦꯅ ꯇꯧꯔꯤꯁꯦ? ꯋꯥ ꯈꯔ ꯇꯥꯟꯅꯁꯤ ꯍꯥꯏꯅ ꯇꯧꯕꯅꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯊꯣꯛꯂꯛꯑꯣꯕ ꯀꯅꯥꯝ ꯊꯣꯛꯂꯛꯇ꯭ꯔꯦꯅ ꯇꯧꯔꯤꯁꯦ? ꯀꯅꯥꯝ ꯊꯣꯛꯂꯛꯇ꯭ꯔꯕꯣ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ ꯁꯪꯒꯥꯁꯤꯗ? ꯑꯩ ꯏꯇꯣꯝꯇꯔꯣ ꯍꯤꯡꯉꯤꯁꯤꯕꯨ ꯃꯌꯥꯝ ꯑꯃꯕꯧ ꯆꯪꯉꯛꯇ꯭ꯔꯤꯁꯦ?